Good evening, ma'am. Relationship ki matangda yengse relationship ki matangda yengbase sigi pingma su ki semaga sesaka sigi manung kat ani sigi manungda apamba ma khanbiro pingma su ki angel kat che hani yengake angel na ikoida kari poktak piribage koida lairiba situation che kari no haibado pasta single singi yengake ko single oriba singi kari kamdauba ahongba kari lakpage kari tꯧꯒꯗꯕꯅꯣ kari tꯧꯔꯣꯏꯗꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯁꯤꯡꯒꯜꯁꯤꯡꯒꯤ ꯂꯥꯏꯁꯦ love yourself first ꯅꯁꯥꯅ ꯅꯁꯥꯕꯨ ꯍꯥꯟꯅ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯕꯁꯤꯃ ꯂꯥꯛꯑꯦ ꯀꯣ ꯏꯁꯥꯅ ꯏꯁꯥꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯗꯨꯗꯨꯒ ꯀꯔꯤ calling in your soulmate isana isabu nungsibiraba pukning wakan ingtharaba matamda aigi kinodo soulmate to aigi sanajagdaba haidare aigi sanagadaba mido aigi ifamda harauna tayamna lae haidana kari affirmation oina pabe yai aduduga kari visualization tawba adu oiragadi isada kedoba aikoina pamjariba potto thuna kino lakpa yabagi affirmation and visualization adu natragana prayer ko aina pamjariba singdo aigi ifamda lae haidana khanbiba aduga mita upiba aduga aingonda fauriba intuition feeling adu khudimakse ko adugadi kari nga adugi matungda sigi matungda affirmation paraba visualization tawraba aduga ai pukning wakan ingthana santi leiraba adugi matamduda aigi soulmate se lakani aduga true love so oigani haiba this is the romantic of a lifetime hantamuk lakadoriba mi se kedauba aigi lifetime punsi chupa saminaba yaba asengba nungsibado oigani na haibako aduga let your help friend adi itomda leibada adi topam kangdaba adigi kano tawdaba mayam singdo imanabi imanaba sing punbiyo aduduga imanabi imanaba singi khuthangdagi oinasu lakpa yai ko aigi kano se soulmate true love ka haribase athuba matamda sumaina leigani na hai ko sidi kano ne collective energy ko sigi red card khanba mingagi ko aduduga khwai fast se kedawi isana isabu yamna nungsijade ko laktriba leitriba dugi wakhanda matha saba adigi tofam khangdaba ai adi imanabingedi imanabangedi moigidi yum pangre natragana adu tawgre ada tawgre mayam ama khallaga ai se isa se blockage pijeba isa itomdana ko adi aingonda lakadaba poto delay tawhanba haib tare ko aduna kedawi isana isabu nungsibiyu isana isagi matam pibiyu aduga heart se open tawbiyu ko laiba aigi damakta laiba mi khudimakse aine yamna harauna tayamna o haidana ko open oire haidana ado awabada natragana leitaba pot amada wakanda khalaga addiction churaga leibado aduna maram oiraga love life sida effect yamna oihalle haidana sumaina thoeba ko ado amtang keno tawbiyu ko aduduga kedawi haiba matamda isana isabu nungsijaraba adagi keno tawr wakanze free oiraba open minded oiraba adugi matamduda kari hanagi khangnaraga lamnakiba no contact ki haigadra adugumbado adudu kedawi reconciliation gi kano ma leiri lakpa yabagi reconciliation lakpa yabagi aduga express your romance isana khanjariba romance to karigumba hanjalagadi sana khaliba tawriba to amukasu hai ko ekse halakpa yabagi chance leiri no contact situation chu pau phonaba yabagi chance leiri aduduna isana pau phorpa matamda hatu hatu na isau langbidaba isagi phauriba emotion do kedoba tapna ingna express tawbiyoba sawa paraba de kano torba matamda ko aina pamisina sini sumai tawbani haiba poto adi pau phauropaga hana isau langbidaba sisina black khanba party dugi amuk yangake
ꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯂꯥꯛꯏꯕ ꯄꯣꯠꯁꯦ ꯍꯦꯄꯤ ꯐꯦꯃꯤꯂꯤ ꯂꯥꯏꯐ ꯔꯤꯂꯦꯁꯟꯁꯤꯞ ꯄꯥꯝꯃꯦ ꯄꯥꯝꯃꯤꯕ ꯄꯣꯠꯁꯦ ꯀꯩꯗꯧꯋꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯕꯤꯌꯨ ꯀꯔꯥꯏꯗꯒꯤ ꯋꯥꯈꯜꯗꯒꯤ ꯄꯨꯛꯅꯤꯡꯗꯒꯤ ꯏꯁꯥꯅ ꯄꯥꯝꯃꯤꯕ ꯄꯣꯠꯁꯦ ꯆꯞ ꯆꯥꯅ ꯀ꯭ꯂꯤꯌꯥꯔꯤꯇꯤ ꯑꯃ ꯀꯩꯅꯣ ꯇꯧꯔꯒ ꯈꯟꯇꯣꯛꯑꯒ ꯀꯣ ꯗꯤꯁꯤꯖꯟ ꯄꯥꯁ ꯂꯥꯏꯐꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯁ ꯂꯥꯏꯐꯅ ꯑꯩꯉꯣꯟꯗ ꯊꯦꯡꯅꯈꯤꯕ ꯑꯦꯛꯁꯄꯔꯤꯌꯦꯟꯁ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯂꯞ ꯂꯥꯏꯐꯇ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯩꯗꯧꯋꯤ ꯄꯥꯁꯇ ꯊꯣꯛꯈꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯦ ꯑꯅꯧꯕ ꯂꯝꯕꯤ ꯑꯃꯗ ꯀꯣ ꯄꯥꯁꯀꯤꯗꯣ ꯍꯨꯟꯇꯣꯛꯑꯝꯃꯒ ꯑꯅꯧꯕ ꯂꯝꯕꯤ ꯑꯃꯗ ꯈꯣꯡ ꯊꯥꯡꯖꯜꯂꯒꯦ ꯍꯥꯏꯗꯅ ꯈꯜꯂꯦ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯑꯦꯆꯤꯞꯁꯨ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯝꯖꯔꯤꯕ ꯄꯣꯠꯇꯣ ꯀꯔꯤꯕ ꯏꯁꯥꯅ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒ ꯆꯥꯟꯅꯖꯗꯦꯅ ꯈꯟꯕ ꯂꯩꯕꯁꯤꯡꯗꯣ ꯑꯗꯨ ꯃꯌꯥꯝꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯇꯣꯛꯊꯣꯛꯄꯤꯈ꯭ꯔꯒ ꯀ꯭ꯂꯤꯌꯥꯔꯤꯇꯤ ꯑꯃ ꯁꯦꯡꯅ ꯍꯥꯏꯔꯕꯗꯀꯣ ꯀ꯭ꯂꯤꯌꯥꯔꯤꯇꯤ ꯑꯃ ꯑꯩꯅ ꯄꯥꯝꯃꯤꯕ ꯃꯤꯁꯦ ꯁꯨꯝꯗꯧꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯗꯒꯤ ꯀꯩꯅꯣ ꯑꯣꯏꯔꯁꯨ ꯄꯥꯔꯁꯟꯗꯨꯒꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯍꯥꯏꯒꯦꯔꯥ ꯍꯥꯏꯗꯤ ꯆꯨꯝ ꯐꯤꯔꯥꯟ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯗꯒꯤ ꯑꯩꯉꯣꯟꯗ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯗꯩ ꯗꯤꯁꯤꯖꯟ ꯇꯁꯦꯡꯅꯃꯛꯀꯤ ꯀ꯭ꯂꯤꯌꯥꯔꯂꯤ ꯍꯥꯏꯗꯤ ꯌꯥꯝ ꯁꯦꯡꯅ ꯑꯩꯉꯣꯟꯗ ꯃꯤꯠꯇ ꯎꯔꯒ ꯍꯥꯏꯇꯥꯔꯦꯅꯦ ꯄꯥꯝꯃꯤꯕ ꯃꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯁꯤ ꯇꯧꯕꯅꯤ ꯍꯥꯏꯕꯗꯣ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕꯀꯣ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯗꯤ ꯇꯧꯋꯦ ꯇꯧꯔꯒꯁꯨ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯥꯒꯤ ꯏꯐꯝꯗ ꯈꯤꯇꯪ ꯗꯤꯂꯦ ꯇꯧꯍꯟꯕ ꯑꯗꯨꯃꯥꯏꯅ ꯂꯩ ꯂꯩꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯤ ꯀꯦꯄ꯭ꯔꯤꯀꯣꯜ ꯂꯩ ꯃꯤꯟꯅ ꯔꯥꯁꯤ ꯂꯩ ꯑꯗꯒꯤ ꯀ꯭ꯔꯦꯄꯤꯀꯣꯟꯅ ꯑꯌꯥꯝꯕ ꯑꯣꯏꯅ ꯊꯣꯛꯂꯛꯄꯗꯤ ꯍꯥꯟꯅꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯇꯣꯛꯊꯣꯛꯈ꯭ꯔꯣ ꯀ꯭ꯂꯤꯌꯥꯔꯤꯇꯤ ꯄꯣꯔꯛꯑꯣ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯄꯣꯁꯤꯕꯤꯂꯤꯇꯤ ꯅ꯭ꯌꯨ ꯔꯤꯂꯦꯁꯟꯁꯤꯞ ꯌꯥꯝꯅ ꯊꯨꯅꯀꯣ ꯑꯦꯔꯤꯁ ꯇꯦꯛ ꯑꯦ ꯇꯥꯏꯝ ꯏꯁꯥꯗ ꯃꯇꯝ ꯄꯤꯕꯤꯌꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯀꯔꯤꯅꯣ ꯑꯩ ꯀꯩꯗ ꯁꯣꯏꯈꯤꯕꯅꯣ ꯀꯔꯤꯗ ꯂꯥꯟꯈꯤꯕꯅꯣ ꯍꯥꯟꯅꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗ ꯍꯥꯏꯕꯗꯣ ꯈꯟꯗꯣꯛꯄꯤꯌꯨ ꯑꯩꯅ ꯄꯥꯝꯃꯤꯕ ꯃꯤꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯩꯅ ꯊꯦꯡꯅꯔꯤꯕ ꯃꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯩꯁꯦ ꯀꯅꯥꯒꯨꯝꯕ ꯑꯝꯇ ꯈꯪꯅꯔꯝꯗ꯭ꯔꯦ ꯈꯪꯅꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯔꯥꯛꯄ ꯃꯤ ꯑꯃ ꯅꯨꯡꯁꯤꯅꯔꯒꯦ ꯍꯥꯏꯔꯒ ꯅꯨꯡꯁꯤꯅꯈꯤꯕꯗꯨ ꯅꯠꯇꯕ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯄꯣꯠꯁꯦ ꯀꯔꯤꯅೋ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨꯃ ꯀ꯭ꯂꯤꯌꯥꯔꯤꯇꯤ ꯇꯧꯔꯒ ꯃꯨꯚꯤꯡ ꯐꯣꯔꯋꯥꯔꯗ ꯏꯁꯥꯁꯦ ꯃꯃꯥꯡꯗ ꯆꯠꯈꯠꯅꯕ ꯍꯣꯠꯅꯕꯤꯔꯛꯎ ꯑꯗꯨ ꯀꯟꯐꯤꯗꯦꯟꯁ ꯂꯩꯔꯛꯎ ꯀꯣ ꯑꯗꯨꯒ ꯅꯣ ꯀꯟꯇꯦꯛꯇ ꯂꯩꯕ ꯃꯤꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯑꯦꯛꯁ ꯍꯟꯖꯟꯅꯤꯡꯉꯛꯄ ꯃꯤꯁꯤꯡꯒꯤ ꯁꯤꯒꯤ ꯑꯦꯛꯁ ꯍꯜꯂꯛꯀꯗ꯭ꯔꯥ ꯍꯜꯂꯛꯑꯣꯏꯗ꯭ꯔꯥꯅ ꯈꯟꯕ ꯃꯤꯁꯤꯡꯒꯤ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦꯀꯣ ꯅꯣ ꯀꯟꯇꯦꯛꯇ ꯂꯩꯕ ꯃꯤꯁꯤꯡꯒꯤ ꯀꯩꯗꯧꯋꯤ ꯍꯥꯏꯕ ꯀꯥꯟꯗ ꯀꯝꯃꯨꯅꯤꯀꯦꯁꯟ ꯑꯣꯏꯔꯛꯄ ꯌꯥꯏ ꯂꯣꯏꯈꯤꯕ ꯑꯃ ꯑꯦꯟꯗꯤꯡ ꯑꯣꯏꯈꯤꯕ ꯑꯃ ꯅ꯭ꯌꯨ ꯕꯤꯒꯤꯅꯤꯡ ꯍꯧꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯇ ꯂꯩꯔꯤ ꯑꯗꯨꯗꯤ ꯑꯦꯛꯁꯁꯨ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯇ ꯂꯩꯔꯤꯀꯣ ꯐꯨꯜꯐꯤꯜꯃꯦꯟ ꯍꯥꯔꯠ ꯗꯤꯖꯥꯌꯔ ꯃꯤꯠ ꯐꯪꯉꯛꯀꯅꯤ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒ ꯆꯦꯛꯁꯤꯟꯕꯤꯒꯗꯕ ꯑꯃꯅ ꯂꯥꯛꯄꯒ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯀꯔꯤꯒꯨꯝꯕ ꯀꯣꯜ ꯇꯧꯔꯛꯄ ꯅꯠꯇ꯭ꯔꯒ ꯃꯦꯁꯦꯁ ꯊꯥꯔꯛꯄ ꯑꯣꯏꯔꯒꯁꯨ ꯍꯥꯟꯅ ꯑꯩꯈꯣꯏꯗ ꯂꯩꯈꯤꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏꯗ ꯇ꯭ꯔꯤꯛ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯣꯠꯂꯤꯕ꯭ꯔꯥ ꯂꯣꯠꯇꯕ꯭ꯔꯥ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨ ꯑꯝꯇꯪ ꯃꯨꯟꯅ ꯈꯪꯕꯤꯔꯒ ꯂꯣꯏꯅꯕꯤꯕ ꯁꯨꯃꯥꯏꯅ ꯂꯩ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯤꯌꯥꯔꯤꯡꯁꯨ ꯑꯗꯨꯝ ꯇꯧꯕꯤꯌꯨ